ꯃꯌꯥꯝ ꯕ꯭ꯂꯣꯛꯁꯦ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯄꯗꯤ ꯉꯝꯖꯗ꯭ꯔꯦ ꯂꯛꯁꯃꯤꯅ ꯑꯃꯨꯛ ꯇꯧ ꯑꯩꯅ ꯑꯃꯨꯛ ꯇꯧ ꯃꯣꯏ ꯃꯨꯛꯕꯥꯡ ꯑꯃꯨꯛ ꯇꯧ ꯁꯤꯜꯂꯒ ꯑꯩꯗꯤ ꯃꯤꯛꯁ ꯕ꯭ꯂꯣꯛ ꯑꯣꯏꯕꯅꯤꯅ ꯃꯤꯛꯁ ꯑꯣꯏꯔꯛꯄꯅꯤꯅ ꯁꯤꯜꯂ ꯇꯧꯔꯦ ꯑꯉꯥꯡꯈꯩ ꯁꯪꯀꯥꯟꯗ ꯃꯨꯛꯕꯥꯡ ꯑꯃꯨꯛ ꯇꯧꯕ ꯉꯁꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯗ ꯇꯧꯅꯤ ꯀꯔꯤ ꯌꯨꯝꯗꯣ ꯃꯣꯏ ꯏꯆꯦ ꯕꯂꯥ ꯍꯣꯏ ꯃꯣꯏ ꯁꯨꯇꯤꯡ ꯂꯥꯛꯀꯅꯤꯕꯀꯣ ꯁꯨꯇꯤꯡ ꯑꯩ ꯆꯤꯜꯂꯛꯇꯅ ꯑꯃꯨꯛ ꯂꯦꯞꯄꯦ ꯑꯗꯣ ꯉꯁꯤꯗꯣ ꯆꯤꯆꯦ ꯍꯣꯏꯗ ꯑꯗꯨꯃꯥꯏꯅ ꯏꯆꯦ ꯕꯂꯥ ꯍꯣꯏ ꯁꯨꯇꯤꯡ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯆꯤꯆꯦꯗꯣ ꯑꯇꯣꯝ ꯂꯩꯕꯅꯤꯅ ꯀꯣꯛ ꯉꯥꯎꯔꯦ ꯑꯇꯣꯝꯗꯒꯤ ꯂꯥꯛꯑꯣꯅ ꯑꯗꯣ ꯑꯩ ꯆꯠꯀꯦ ꯇꯧꯔꯤ ꯑꯗꯒꯤ ꯍꯧꯖꯤꯛ ꯁꯤ ꯄꯥꯔꯠꯁꯤꯡꯁꯦ ꯄꯤꯔꯝꯃꯅꯤ ꯁꯤ ꯃꯌꯥꯝꯁꯦ ꯄꯤꯔꯝꯃꯅꯤ ꯑꯗꯨꯒ ꯑꯩ ꯆꯤꯆꯦ ꯍꯣꯏꯗ ꯆꯠꯂꯨꯔꯅꯤ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯗꯕꯤꯡꯁꯨ ꯂꯩ ꯃꯌꯥꯝ ꯃꯊꯪꯗꯁꯨ ꯄꯨꯜꯂꯛꯀꯦ ꯉꯁꯤꯗꯤꯀꯣ ꯑꯗꯨꯅ ꯏꯆꯦ ꯍꯣꯏ ꯆꯠꯂꯒ ꯁꯨꯇꯤꯡ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯣ ꯏꯆꯦ ꯍꯣꯏ ꯌꯨꯝꯗ ꯉꯁꯤ ꯅꯝꯗꯣꯏꯅꯦ ꯑꯗꯣ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯗ ꯊꯕꯛ ꯆꯠꯊꯣꯛꯅꯈꯤꯕ ꯉꯁꯤꯗꯣ ꯑꯗꯨꯒꯤ ꯏꯊꯣꯛ ꯉꯥꯏꯔꯦ ꯋꯥꯔꯛꯁꯣꯞ ꯁꯤ ꯂꯩꯔꯦ MS ꯃꯣꯆꯥ ꯍꯣꯟꯗꯥꯏ ꯁꯔꯚꯤꯁ ꯁꯦꯟꯇꯔ ꯁꯤꯗ ꯒꯥꯔꯤ ꯐꯅ ꯁꯦꯝꯕꯅꯦ ꯃꯣꯏꯁꯦ ꯊꯔꯒꯦ ꯃꯌꯥꯝ ꯑꯩ ꯒꯥꯔꯤꯒꯤ ꯄꯥꯔꯠ ꯄꯤꯔꯝꯃꯦ ꯄꯥꯔꯠ ꯄꯤꯔꯝꯃꯒ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯏꯆꯦ ꯍꯣꯏꯗ ꯑꯃꯨꯛ ꯆꯠꯂꯅꯤ ꯑꯩ ꯆꯥꯛ ꯑꯃ ꯆꯥꯗ꯭ꯔꯤ ꯏꯆꯦꯗ ꯆꯥꯛ ꯍꯥꯞꯄꯝꯃꯣꯅ ꯍꯥꯏꯈꯤꯕꯅꯦ ꯆꯥꯛ ꯆꯥꯔꯅꯤ ꯑꯗꯨꯒ ꯁꯨꯇꯤꯡ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯃꯣꯏꯒꯤ ꯑꯝꯇꯪ ꯅꯝꯃꯛꯀꯦ ꯏꯆꯦ ꯕꯂꯥ ꯍꯣꯏ ꯎꯗꯕꯁꯨ ꯀꯨꯏꯔꯦ ꯍꯥꯏꯐꯦꯠꯇꯪ ꯅꯝꯃꯛꯀꯦ ꯌꯥꯝ ꯁꯥꯡꯗꯕꯤꯗ ꯇꯦꯟꯇꯪ ꯅꯝꯃꯛꯀꯦ ꯃꯌꯥꯝꯀꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯗꯕꯤꯡ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯒꯤ ꯑꯃꯨꯛ ꯅꯝꯖꯔꯛꯀꯦ ꯍꯧꯖꯤꯛ ꯑꯩ ꯊꯧꯔꯤ ꯍꯜꯂꯛꯑꯦꯀꯣ ꯑꯗꯨꯝ ꯐꯥꯎꯖꯤꯟꯈ꯭ꯔꯅꯤ ꯑꯁꯤꯒꯤ ꯀꯩꯅꯣꯗꯒꯤ ꯁꯤꯒꯤ ꯑꯗꯨꯝ ꯐꯥꯎꯖꯤꯜꯂ ꯆꯪꯈ꯭ꯔꯅꯤ ꯁꯤꯒꯤ ꯀꯔꯤꯕ ꯑꯩꯁꯤ ꯒꯣꯗꯥꯎꯟ ꯂꯩꯕꯗꯒꯤ ꯑꯗꯨꯝ ꯐꯥꯎꯖꯤꯜꯂ ꯆꯪꯈ꯭ꯔꯅꯤ ꯂꯝꯕꯤ ꯌꯥꯝ ꯆꯤꯠꯍꯧꯋꯦꯕꯀꯣ ꯁ꯭ꯀꯨꯜ ꯃꯣꯏ ꯁꯨꯇꯤ ꯊꯥꯅꯔꯛꯄꯒꯤ ꯑꯗꯨꯅ ꯁꯤ ꯀꯕꯨꯏ ꯈꯨꯜꯗꯤ ꯑꯣꯏꯅ ꯐꯥꯎꯖꯤꯜꯂꯛꯑꯦ ꯁꯤ ꯀꯕꯨꯏ ꯈꯨꯜꯁꯦ ꯌꯥꯝ ꯊꯤꯅ ꯅꯥꯟꯕꯅꯦ ꯁꯤꯁꯦ ꯑꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯑꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯍꯣꯏꯒꯤ ꯌꯨꯝꯁꯦ ꯏꯆꯦ ꯕꯨꯆꯥ ꯍꯣꯏ ꯌꯨꯝꯁꯦ ꯑꯩꯈꯣꯏ ꯑꯦꯝꯕꯔ ꯑꯩꯒꯤ ꯐꯤꯂꯝ ꯀꯦꯃꯦꯔꯥ ꯅꯝꯃꯤꯁꯦ ꯑꯦꯝꯕꯔ ꯖꯤꯃꯤꯅꯦ ꯑꯗꯩ ꯑꯣꯖꯥ ꯕꯤꯁꯀꯨꯞꯇ ꯂꯥꯏꯁ꯭ꯔꯝ ꯀꯣ ꯑꯣꯖꯥ ꯕꯤꯁꯀꯨꯞꯇ ꯂꯥꯏꯁ꯭ꯔꯝ ꯑꯩ ꯑꯣꯖꯥ ꯀꯣ ꯑꯗꯒꯤ ꯌꯨꯇ꯭ꯌꯨꯕꯔ ꯀꯅꯤꯁ ꯂꯣꯏ ꯊꯪꯅꯔꯦꯕ ꯌꯨꯝꯗ ꯔꯥꯎꯟ ꯑꯗꯩ ꯀꯥꯖꯜ ꯑꯦꯛꯇ꯭ꯔꯦꯁ ꯀꯥꯖꯜ ꯃꯉꯥ ꯀꯣ ꯄꯨꯂꯞ ꯊꯪꯅ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯌꯨꯝ ꯊꯪꯅꯕꯗꯤ ꯅꯠꯇꯦ ꯂꯩꯔꯛ ꯊꯪꯅꯕ ꯑꯗꯨꯕꯨ ꯑꯗꯨ ꯌꯨꯝ ꯊꯪꯅꯔꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯌꯨꯝ ꯊꯪꯅꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯕꯨ ꯅꯛꯅꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯀꯕꯨꯏ ꯈꯨꯜꯗꯤ ꯊꯤꯅ ꯅꯥꯟꯕꯅꯦ ꯁꯤꯗ ꯐꯥꯎꯕ ꯅꯨꯡꯉꯥꯏꯇꯦ ꯂꯝꯕꯤ ꯌꯥꯝ ꯐꯠꯇꯦꯕ ꯑꯇꯩꯗꯤ ꯁꯤꯗꯒꯤ ꯏꯆꯦ ꯍꯣꯏ ꯌꯨꯝ ꯇꯥꯔꯛꯑꯅꯤ ꯑꯣꯖꯥ ꯕꯤꯁꯀꯨꯞꯇꯒꯤꯒ ꯏꯆꯦ ꯌꯨꯝꯒ ꯑꯩ ꯇꯥꯛꯂꯛꯀꯦꯕ ꯃꯌꯥꯝ ꯁꯣꯝ ꯂꯥꯛꯑꯁꯨ ꯌꯥꯏꯕ ꯁꯣꯝ ꯂꯝꯕꯤ ꯌꯥꯝ ꯐꯠꯇꯦꯕ ꯈꯔ ꯃꯇꯦꯛ ꯑꯃ ꯐꯠꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯕ꯭ꯂꯣꯛ ꯅꯝꯕꯗ ꯑꯩ ꯉꯁꯤ ꯇꯣꯏꯕ ꯐꯦꯝ ꯂꯥꯛꯇꯣꯔꯦ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤ ꯁꯤꯗ ꯑꯣꯖꯥ ꯍꯣꯏꯒꯤ ꯑꯣꯖꯥ ꯌꯨꯝ ꯇꯥꯛꯂꯛꯀꯦꯕꯀꯣ ꯑꯣꯖꯥ ꯕꯤꯁꯀꯨꯞꯇꯩ ꯇꯥꯛꯂꯛꯀꯦꯕ ꯁꯤ ꯎꯕ꯭ꯔꯥ ꯁꯣꯝ ꯅꯥꯀꯟ ꯆꯪꯐꯝꯁꯦ ꯁꯣꯝꯁꯤꯅ ꯑꯣꯖꯥ ꯕꯤꯁꯀꯨꯞꯇ ꯍꯣꯏ ꯆꯪꯐꯝꯅꯦꯕ ꯁꯤꯁꯤꯅ ꯏꯆꯦ ꯕꯨꯆꯥ ꯍꯣꯏꯒꯤꯅꯦꯕ ꯏꯆꯦ ꯕꯨꯆꯥ ꯍꯣꯏꯒꯤ ꯏꯕꯥꯏ ꯑꯗꯨꯒ ꯏꯆꯦ ꯕꯨꯆꯥ ꯍꯣꯏ ꯁꯣꯝꯗꯅ ꯁꯣꯝ ꯅꯥꯀꯟ ꯂꯩꯔꯛ ꯂꯩꯕꯗꯣ ꯑꯗꯨꯅ ꯀꯥꯖꯜ ꯍꯣꯏꯒꯤ ꯆꯨꯝꯅ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥ ꯕꯤꯁꯀꯨꯞꯇ ꯍꯣꯏꯒ ꯁꯤ ꯏꯆꯦ ꯕꯨꯆꯥ ꯍꯣꯏꯒꯤ ꯂꯝꯕꯤ ꯑꯅꯤꯗꯤ ꯍꯥꯏꯗ꯭ꯔꯤꯉꯩ ꯆꯨꯝꯅ ꯆꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯦꯝꯕꯔ ꯍꯣꯏꯒꯤꯅꯦꯕ ꯁꯤꯅ ꯏꯆꯦ ꯕꯨꯆꯥ ꯍꯣꯏꯒꯤ ꯌꯧꯔꯦ ꯃꯌꯥꯝ ꯁꯨꯇꯤꯡ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯁꯤꯀꯣ ꯒꯥꯔꯤꯗꯨ ꯍꯌꯦꯡ ꯁꯦꯝꯗꯣꯏꯅꯤ ꯉꯁꯤ ꯂꯣꯏꯔꯣꯏꯌꯦ ꯄꯨꯂꯞ ꯐꯛꯀꯥꯏꯕꯅꯤꯅ ꯀꯩꯅꯣꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯗꯤꯛꯁ ꯐꯤꯡꯒꯔ ꯂꯣꯏ ꯁꯤꯟꯗꯣꯛꯄꯅꯤꯅ ꯈꯔ ꯀꯨꯏꯅ ꯆꯪꯉꯦ ꯏꯟꯖꯤꯟ ꯇꯪꯈꯥꯏ ꯑꯃ ꯐꯛꯇꯣꯛꯄꯅꯤꯅꯀꯣ ꯑꯗꯨ ꯐꯛꯇꯣꯛꯄꯅꯤꯅ ꯑꯩꯅ
Lâm lạc với em tầm mayam shooting je kan tawri ko som da yesan dre film bele shem bi have male dara ke sna de shem male do ga ma kuina una dram tung da ma prane de bi da san joy che bala ko inu dram tung na se ngai ne dara ma tawe shooting kan taw ine yesan dra video namaga video mate ko dikha ha ke kan ha bu ngam mare de me ha friend te tek tek ha ke shem bi no shidre shem bi film kya sure ba Tara. 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 Nang si TV mà cái nào chấm nữa. Sao xí lại đó. Mà xí đi. Nào cũng xí rồi. Tôi làm cái gì vậy? Maning di rumah ada juga tham, maning sakit. Apa usi yang pasal leba? मतलब ये आम कोई लाइन आन भाग में दो अममो shooting loire shooting loire ba shooting loire filming hero filming hero nungai filming hero cao đấy